Health Society THOUBAL na SINDUNA NOHP gi MAKHADA ngasi Nongmagi Oiba Mega Oral Health Camp ama THOUBAL District ki Langanthel Mantri Khongnangkhong Da Pangthokkhre NOHP THOUBAL gi District Nodal Officer su Oiba CHC Yaripok ki Senior MO in Charge Dr. L. Ravinson na luchingduna mahaki timna chathakiba Oral Health Camp aduna mafam adugi miyoi kayada makhal kayagi dental treatment gi khudong chaba pikibaga lorina lemna hidak langthak singsu fanghanki Camp aduga mari lenina NOHP THOUBAL gi DNO Dr. L. Ravinson na phongdorakpada hauzik India pumbada oral chronic disease oral cancer na layong na naba ki changase hangalakpana center gi ministry dagi asikumlaba oral health camp asi pangtokna na ba khangalakpa pautak amagi matong inna camp asi pangtokpani maru oina oral health Care Centers sing leitaba mafam sing khangdoktuna pangthokpani makhatana district asigi atai mafam sing da su pangthokna ba pandam thamle haba wafam sing su phongdokhi